Hi, Mummy Hops. Hamilton, Mummy Hops, na Hamilton, my Kono, Perumjari. Uki, Sino, a sister. Either. So, mine, what can say, I'm the Ganta, the Bahida, maybe more Tori Bangan, Sam, Pulaga. I'm Manipur, can go over it. ꯑꯗꯨꯒ ꯍꯦꯛꯇ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯩꯗꯤ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯑꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯂꯝꯕꯤꯗ ꯂꯥꯛꯆꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯄꯗꯨꯗ ꯀꯩꯁꯨ ꯈꯪꯖꯗꯕꯗꯨꯗ ꯑꯩꯈꯣꯏꯅ ꯃꯔꯥꯟ ꯃꯌꯥꯝ ꯁꯤꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯃꯔꯥꯟ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯟꯗꯛ ꯁꯤꯚꯤꯜ ꯋꯥꯔ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯔꯃꯥꯗ ꯊꯣꯛꯈꯤꯕ ꯁꯤꯚꯤꯜ ꯋꯥꯔꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯏ ꯃꯣꯏ ꯑꯁꯣꯝꯗ ꯃꯣꯕ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯉꯩꯇ ꯌꯧꯍꯜꯂꯛꯄ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯝꯕ ꯑꯗꯩꯗꯤ ꯈꯣꯏꯁꯥꯎꯅꯔꯛꯇꯅ ꯑꯃ ꯇꯧꯗꯅ ꯇꯧꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯜꯂꯦꯕ ꯑꯩ ꯗꯦꯠ ꯊ꯭ꯔꯤꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯃꯦꯁꯦꯖꯁꯦ ꯐꯣꯟ ꯅꯝꯕꯔ ꯈꯔꯗ ꯁꯨꯃꯥꯏꯅ ꯃꯩꯇꯩꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯩꯇꯩꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯨꯀꯤꯅ ꯁꯨꯃꯥꯏꯅ ꯍꯥꯠꯂꯦ ꯃꯩꯇꯩ ꯅꯨꯄꯤ ꯔꯦꯞ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯁꯤꯒꯨꯝꯕ ꯈꯔ ꯄꯥꯎ ꯁꯟꯗꯣꯛꯈꯤꯕꯁꯨ ꯂꯩꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯊꯤꯒꯠꯄꯤꯌꯨ ꯑꯗꯨꯒ ꯊꯤꯔꯒ ꯑꯗꯨꯒꯨꯝꯕꯗꯨꯗꯒꯤꯅꯤ ꯂꯣꯏꯅ ꯐꯦꯛ ꯅ꯭ꯌꯨꯁ ꯑꯣꯏꯔꯛꯄ ꯑꯗꯩ ꯐꯦꯛ ꯃꯦꯁꯦꯖ ꯑꯣꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯗꯤꯄꯦꯟ ꯇꯧꯔꯒ ꯉꯁꯤꯐꯥꯎꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯟꯗꯦꯝ ꯇꯧꯏ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯃꯇꯤꯛ ꯆꯥꯕ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯍꯤ ꯆꯅꯤ ꯆꯍꯨꯝ ꯆꯥꯝꯃꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯔꯛꯑꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯑꯗꯩꯗꯤ ꯅꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯔꯣ ꯁꯤꯌꯔ ꯇꯧꯅꯔꯒ ꯀꯨꯠ ꯂꯥꯛꯄ ꯑꯣꯏꯔꯣ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯗ ꯁꯦꯝ ꯂꯩꯔꯤꯕ ꯑꯗꯩꯗꯤ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯑꯗꯨꯝ ꯏꯟꯖꯣꯏ ꯑꯗꯩꯗꯤ ꯑꯗꯨꯝ ꯐꯦꯁꯇꯤꯚꯦꯜ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔ ꯂꯩꯅꯔꯛꯏꯅꯦꯕ ꯑꯗ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯦ ꯄꯨꯝꯅꯃꯛꯀꯣ ꯈꯪꯍꯧꯗꯅꯗꯤ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ ꯑꯩꯈꯣই ꯐꯖꯅ ꯂꯩꯁꯤ ꯍꯥꯏꯕꯁꯦ ꯊꯝꯒꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯋꯥꯈꯜꯗ ꯍꯣꯏ ꯉꯔꯥꯡꯒꯤ ꯅꯍꯥꯟꯒꯤ ꯀꯩꯅꯣꯒꯤ ꯚꯥꯏꯔꯦꯜꯗꯨꯗ ꯏꯟꯗꯤꯌꯥꯁꯤꯗ ꯆꯨꯝꯅ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇꯒꯤ ꯍꯧꯔꯒ ꯑꯗꯩꯗꯤ ꯀꯩꯅꯣꯗꯒꯤ ꯍꯧꯔꯒ ꯉꯁꯤꯐꯥꯎꯗ ꯆꯨꯝꯅ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯅꯍꯥꯟꯒꯩ ꯇꯧꯔꯛꯏꯕ ꯃꯤ ꯆꯥꯝꯃꯒ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯁꯤꯔꯛꯏꯕ ꯑꯗꯩꯗꯤ ꯌꯨꯝ 5,000-6,000 ꯃꯩ ꯊꯥꯗ꯭ꯔꯤꯕ ꯑꯗꯩꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯤ 60,000ꯒꯤ ꯃꯊꯛꯇ ꯂꯩꯔꯛꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯅꯥꯊꯩꯅꯔꯝꯃꯒ ꯂꯣꯏ ꯆꯠꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯣb ꯖꯁꯇꯤꯁ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯗꯨꯗ ꯑꯣꯠ ꯅꯩꯕꯒꯤ ꯑꯗꯨꯔꯣꯝꯗ ꯂꯣꯏꯅ ꯄꯨꯊꯣꯛꯑ ꯆꯠꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯍꯌꯦꯡ ꯏꯃꯨꯡꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯑꯗꯩ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯗꯕꯅꯤ ꯃꯆꯥ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯃ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯆꯥꯉꯩꯁꯤꯅ ꯍꯌꯦꯡ ꯆꯥꯎꯔꯛꯑꯕ ꯃꯇꯝꯗ ꯑꯩ ꯄꯄꯥꯗꯣ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯄꯄꯥꯗꯣ ꯀꯩꯗꯧꯕꯗ ꯁꯤꯈ꯭ꯔꯤꯅꯣ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯎꯔꯛꯑꯒꯗꯤ ꯑꯗꯨꯝ ꯍꯪꯉꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯣꯜꯕ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯗꯤꯄꯦꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅꯁꯨ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯃꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯌꯥꯝꯅ ꯁꯣꯏꯕ ꯑꯃ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯂꯣ ꯂꯩꯇꯕ ꯑꯗꯩꯗꯤ ꯂꯣ ꯉꯥꯛꯇꯕ ꯍꯣꯏ ꯄꯦꯜꯂꯛꯇꯕꯩꯅꯤꯀꯣ ꯂꯣꯏꯅꯀꯣ ꯄꯦꯟꯅꯔꯛꯇꯕꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯈꯔ ꯇꯣꯡꯅ ꯁꯟꯇꯣꯛꯄꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯇꯧꯔꯒ ꯃꯄꯥꯟ ꯊꯣꯛꯑꯒ ꯂꯥꯎꯔꯨꯕꯩ ꯀꯩꯝ ꯀꯥꯟꯗꯦ ꯍꯌꯦꯡ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯁꯤꯗꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯃꯦꯟ ꯑꯦꯟ ꯕꯦꯂꯦꯟꯁꯤꯡꯗ ꯗꯥꯏꯇ ꯂꯣꯏꯅ ꯄꯤꯒꯗꯧꯕꯅꯤ ꯃꯥ ꯃꯁꯥꯅꯁꯨ ꯍꯥꯏꯀꯣ ꯑꯗꯨꯝ ꯀꯟꯐꯔꯦꯟꯁ ꯑꯗꯩꯗꯤ ꯃꯌꯥꯝꯗ ꯊꯣꯛꯂꯛꯑꯒ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯁꯤꯗꯤ ꯄ꯭ꯔꯖꯥꯅ ꯊꯦꯡꯅꯒꯗꯧꯕ ꯅꯠꯇꯦ ꯒꯃꯦꯟꯅ ꯊꯦꯡꯅꯒꯗꯧꯕꯅꯦꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯥ ꯑꯗꯨꯝ ꯂꯥꯎꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯁꯜꯂꯒ ꯑꯩꯈꯣꯏ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯈꯨꯟꯗ ꯆꯪꯉꯛꯑꯒ ꯑꯃ ꯇꯧꯕ ꯍꯣꯏ
ꯃꯩꯇꯩ ꯃꯆꯥꯅꯁꯨ ꯇꯧꯗꯕ ꯅꯠꯇꯦ ꯀꯨꯀꯤ ꯃꯆꯥꯅꯁꯨ ꯇꯧꯔꯝꯃꯣꯏꯗꯕ ꯅꯠꯇꯦ ꯂꯣꯏ ꯇꯧꯅꯤꯡꯉꯥꯏꯅꯤ ꯑꯣꯛꯇꯕ ꯑꯗꯩ ꯀꯨꯀꯤ ꯃꯆꯥꯗꯁꯨ ꯑꯣꯛꯇꯕꯅꯤ ꯃꯩꯇꯩ ꯃꯆꯥꯗꯁꯨ ꯑꯣꯛꯇꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜꯗ ꯈꯤꯇꯪ ꯊꯝꯖꯒꯦ ꯃꯃꯤꯡ ꯍꯣꯛꯀꯤ ꯋꯥꯈꯜꯗ ꯑꯗꯣ ꯈꯤꯇꯪ ꯑꯐꯕ ꯑꯆꯨꯝꯕ ꯇꯧꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯁꯦ ꯈꯨꯠꯁꯤꯗ ꯆꯦꯜꯂꯤꯕ ꯏꯁꯥꯁꯦ ꯆꯦꯜꯂꯤꯕ ꯑꯗꯩꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤꯕ ꯆꯥꯛ ꯆꯥꯕ ꯉꯝꯃꯤꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯔꯒ ꯏ ꯑꯃꯈꯛꯇꯅꯤ ꯆꯦꯜꯂꯤꯁꯦ ꯃꯁꯤꯗ ꯖꯥꯇꯤ ꯙꯔꯃ ꯀꯨꯀꯤꯅꯤ ꯃꯩꯇꯩꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯣꯏ ꯑꯟꯃꯥꯏꯒ꯭ꯔꯦꯟ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏ ꯕꯣꯔꯗꯔ ꯃꯌꯥꯗ ꯂꯩꯕꯅꯤ ꯑꯗꯨꯝ ꯍꯣꯏ ꯉꯁꯤꯐꯥꯎꯗ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯁꯦ ꯇꯤꯜꯂꯛꯄꯗꯒꯤ ꯉꯁꯤꯐꯥꯎꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯉꯝꯗꯦ ꯃꯇꯝ ꯈꯔ ꯆꯍꯤ 4-5ꯗꯤ ꯕꯤ ꯖꯦ ꯄꯤ ꯒꯃꯦꯟ ꯂꯥꯛꯄ ꯀꯥꯟꯗ ꯈꯤꯇꯪ ꯁꯥꯟꯇꯤ ꯑꯣꯏꯗꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯍꯟꯗꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦ ꯑꯦꯟ ꯀꯦ ꯄꯨꯜꯋꯥꯃꯥꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯜꯂꯛꯑꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯉꯁꯥꯏꯒꯤ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯗꯩꯗꯤ ꯅ꯭ꯌꯨꯁꯇ ꯀꯩꯗ ꯁꯨꯝ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯥꯏꯅ ꯇꯧꯒꯗꯧꯕ ꯂꯤꯆꯠ ꯑꯗꯩꯗꯤ ꯍꯦꯛꯇ ꯑꯃꯨꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯗꯤꯄꯦꯟ ꯇꯧꯕꯗꯨꯗꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯑꯦꯕ ꯈꯪꯕ ꯋꯥꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯅꯒ ꯇꯧꯕ ꯑꯗꯩꯗꯤ ꯖꯦ ꯑꯦꯟ ꯀꯦꯗꯒ ꯇꯧꯕ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯁꯨꯁꯤꯗ ꯃꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯗꯩꯗꯤ ꯋꯥꯈꯜ ꯇꯥꯅ ꯂꯩꯁꯤ ꯑꯗꯨꯕꯨ ꯁꯣꯜ ꯂꯥꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯩꯅꯣ ꯍꯨꯔꯥꯜꯂꯨꯕ ꯅꯠꯇꯦꯗꯅ ꯅꯣꯡꯃꯩ ꯍꯨꯔꯥꯜꯂ ꯊꯝꯕ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔ ꯆꯨꯝꯅ ꯆꯠꯂꯤꯅꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯆꯥꯔꯒ ꯅꯍꯥꯟꯋꯥꯏ ꯐꯁꯄꯥ ꯃꯇꯝꯗ ꯀꯩꯅꯣ ꯐꯁꯄꯥ ꯂꯩꯔꯤꯉꯩꯗ ꯑꯃ ꯇꯧꯔꯤꯉꯩꯗ ꯉꯥꯡꯉꯝꯃꯤꯕ ꯇꯧꯔꯝꯃꯤꯕ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯊꯣꯛꯑꯒ ꯔꯦꯞ ꯇꯧꯗꯅ ꯈꯣꯠꯇꯅ ꯏꯃꯨꯡꯗ ꯒꯣꯔꯃꯦꯟ ꯑꯣꯄꯔꯦꯁꯟ ꯆꯪꯉꯒ ꯑꯗꯨ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯅꯠ 34-35ꯒꯤ ꯃꯅꯨꯡꯗ ꯁꯥꯟꯇꯤ ꯂꯥꯛꯀꯗꯧꯕ ꯄꯣꯠꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯄꯤ ꯑꯥꯔ ꯊꯝꯕꯅ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯁꯨꯝ ꯌꯣꯛꯈꯠꯂ ꯊꯝꯃꯅꯤ ꯁꯤ ꯑꯦꯝ ꯕꯤꯔꯦꯟ ꯁꯨꯝ ꯀꯜꯂ ꯊꯝꯃꯤꯅꯤꯅ ꯁꯨꯝ ꯊꯝꯃꯅꯤ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯒꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯍꯣꯏ ꯑꯩꯒꯤ ꯏꯃꯨꯡꯗꯨꯗ ꯑꯩꯒꯤ ꯂꯩꯀꯥꯏꯗꯨꯗ ꯍꯨꯔꯥꯟꯕ ꯂꯩꯔꯗꯤ ꯍꯨꯔꯥꯟꯕꯗꯣ ꯐꯥꯍꯟꯅꯤꯡꯗꯦ ꯅꯉꯣꯟꯗ ꯈꯔ ꯀꯥꯟꯅꯔꯤꯗꯣ ꯐꯥꯍꯟꯅꯤꯡꯗꯕꯒꯤ ನಮ್ಮೊಂದು ಕರ್ತವ್ಯದು ತಗೊಂಡಿದ್ದವಾಗಿ ಅದುಂಬ ಖರಲ್ ಲೈರಮ್ಗದ್ರ ಅದೈದಿ ಅದುನ ಪಿ ಆರ್ ಲಾಕ್ಪ ಕೀಬ್ರಾ ಅದೈದಿ ಪಿ ಆರ್ ಲಾಗದಿ ಐ ವಾಕಂದದಿ ಕಿತಂಗ್ ಶಾಂತಿ ಹೋಯ್ಗದ್ರ ಅದೈದಿ ಅಫಬ ನೋಮೈ ಕಾಪ್ನರಿಬ ಅದುದ ಕಾಪೆ ಅದುದ ಸಂಜಲ್ಲೈ ಅದುದ ಅದು ತೌರಿ ಹಾಯ್ಬ ಮಯಾಮ್ಸೆ ಲೋಯ್ನ ಸೋಲ್ವ್ ತೌಬ ngамಗದ್ರನ ಐ ವಾಕಂದದಿ ಥಮ್ನಿಂಗಿ ಏನೋಗನ ಸಿ ಮಸಿ 30 minutes ಅದೈ ನೋಮದ ಅದಂ ಲೋಯ್ ಲೋಯ್ಸನ್ಬ ಯಾಬ ngатani Manipur wanariba kapna launadana ama toise masi thamagadi siju siraroi mi adai kapju kaparoi adai akhoi olakadabsu leitre hoi India government na akhoi dagi mullaga chatkini adu tawra chatkini separate administration min lawrani have mapun sida oithoroi da wari ne base akhoi Manipur gi lamne Manipur se tangkai tare yenargadra ba kanana yenadoina haba ni da India government na su piroi मोइन तालिब डिमांड खम एनी राजनीति अमा लाकनी कांग्रेस होइगरा बीजेपी होइगरा अदुम हाइबम थोकनी नोय अपाम तौगे एसोसिएशन कर लेदी नोय अनिंगबा अपाम बोर्ड में मतम नु ngang इबादो मोइना केनो रिवर्स तौरगा रिसर्कुलेशन तौरगा मु रिवर्स तौरगा नोय नहांगे अखोइदा पीनी हाइबदो पीद्रि मरम कइगिनो हाइबसु मयाम लेंगनी अदु सरकार से मार्च मनुंग बोक्ता Indian government gi kano se sarkar se vote tawdore na si matung inna yeng pa matamdari adum so difference lay aduna siguma mayam se yeng kan da ne adum tholeyeba kan ba wari aduna yam tuna kano ha kan da sida sum makutta su power ta pai draba मीदुदी लौथोखिबना फैयेबो पावर पाइबम थमगा मयामजे शांति लेना अदै नुंगाइना कथेन काबो ओइरो अदैदी
ꯄꯣꯠ ꯆꯩ ꯄꯨꯁꯜꯂꯛꯄ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯄꯋꯥꯔ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯄꯋꯥꯔ ꯄꯥꯏꯕ ꯃꯤ ꯑꯃꯗ ꯄꯥꯏꯍꯟꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯅ ꯑꯩ ꯋꯥꯈꯜꯗ ꯑꯩ ꯊꯝꯅꯤꯡꯉꯦ ꯄꯤꯌꯔ ꯍꯥꯏꯁꯦ ꯑꯗ ꯃꯌꯥꯝꯅꯗꯤ ꯍꯥꯏꯀꯣ ꯑꯐꯁꯄꯥ ꯊꯝꯁꯦ ꯍꯥꯟꯅꯒꯤ ꯑꯐꯁꯄꯥꯗꯨ ꯊꯝꯁꯦ ꯑꯗꯨꯁꯨ ꯍꯥꯏꯀꯣ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯥꯎꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯁ ꯈꯨꯗꯤꯡꯃꯛꯇ ꯗꯤꯄꯦꯟ ꯇꯧꯔꯛꯏꯁꯦ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯒꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄꯤꯌꯔ ꯅꯠꯇ꯭ꯔꯒ ꯑꯐꯁꯄꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯗꯔꯀꯥꯔ ꯑꯣꯏꯅ ꯃꯤꯍꯣꯞꯀꯤ ꯋꯥꯈꯜꯗꯗꯤ ꯊꯝꯖꯒꯦ ꯏꯪ ꯇꯞꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯁꯤ ꯑꯣꯏꯔꯗꯤ ꯃꯤꯁꯨ ꯁꯤꯔꯔꯣꯏ ꯁꯨꯃꯥꯏꯅ ꯊꯝꯃꯒꯗꯤ ꯃꯤꯁꯨ ꯍꯥꯠꯂꯔꯣꯏ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯃꯣꯏ ꯑꯄꯥꯝꯕ ꯇꯧꯕꯗꯨꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯒꯃꯦꯟꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯏꯅꯤ ꯍꯥꯏꯔꯒ ꯉꯥꯛꯄꯁꯨ ꯉꯝꯗꯦ ꯑꯗꯩ ꯇꯧꯕꯁꯨ ꯉꯝꯗꯦ ꯍꯦꯟꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁꯇ ꯑꯗꯨ ꯃꯐꯝꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯑꯗꯨ ꯃꯐꯝꯗꯨꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯩꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯂꯧ ꯎꯕ ꯆꯪꯕ ꯉꯝꯗꯕꯗꯨꯁꯨ ꯑꯗꯨꯝ ꯉꯝꯃꯅꯤ ꯉꯁꯥꯏꯒꯤ ꯑꯥꯔꯝ ꯐꯣꯔ ꯏꯁꯄꯦꯁꯦꯜ ꯄꯋꯥꯔ ꯑꯦꯛ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯊꯝꯃꯛꯄ ꯃꯇꯝꯗꯗꯤ ꯄꯤ ꯑꯥꯔ ꯊꯝꯃꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯋꯥꯈꯜꯗ ꯄꯤ ꯑꯥꯔ ꯊꯝꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯐꯪꯗ ꯌꯥꯗꯦ ꯑꯗꯩꯗꯤ ꯇꯧꯗ ꯌꯥꯗꯦꯅ ꯄꯨꯔꯥ ꯅꯝꯐꯨ ꯁꯥꯁꯟꯗꯅꯦꯕ ꯇꯧꯅꯔꯤꯁꯦ ꯑꯗꯨꯅ ꯍꯣꯏ ꯃꯈꯨꯠ ꯂꯦꯡꯉꯨꯕ ꯑꯗꯩꯗꯤ ꯍꯣꯏ ꯂꯥꯜꯂꯨꯕꯁꯦ ꯍꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯒꯅ ꯃꯁꯥ ꯅꯝꯖꯔꯒ ꯃꯁꯥ ꯑꯗꯨꯝ ꯐꯥꯏ ꯃꯁꯥ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯏ ꯑꯩ ꯑꯇꯩ ꯃꯤꯆꯪ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯁꯤꯅ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯅꯝꯁꯜꯂꯒ ꯊꯝꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯨꯝ ꯁꯤꯒꯤ ꯁꯣꯜꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣꯅ ꯉꯝꯒꯗꯧꯕ ꯍꯥꯏꯕꯁꯦ ꯂꯥꯟꯁꯦ ꯉꯝꯒꯅꯤ ꯂꯣꯏꯁꯟꯅꯤ ꯍꯥꯏꯕꯁꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤ 80 days ꯁꯨꯔꯕꯁꯤꯐꯥꯎꯗ ꯀꯔꯤꯝꯇ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯗꯕꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯃꯃꯤ ꯍꯣꯞ ꯃꯁꯤ ꯍꯥꯏꯔꯒ ꯃꯃꯤ ꯍꯣꯞ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯦꯟꯅ ꯑꯐꯕ ꯏꯁꯣꯔꯗ ꯀꯪꯂꯩꯄꯥꯛ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯈꯣꯏꯔꯝꯃꯒ ꯍꯦꯟꯅ ꯑꯐꯕ ꯁꯥꯟꯇꯤ ꯂꯩꯕ ꯏꯁꯇꯦꯠ ꯑꯃ ꯄꯣꯔꯛꯁꯤ ꯍꯥꯏꯕꯁꯦ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ